Welcome everyone. Welcome back to my channel. Welcome back to another mukbang. Kharamjai mayam puna makpu aigi mukbang da mukhana ngasi mayam gi demand da pork char toine. Pork se aina kangna ngau bane ko. Sise kam thoga pressure cooker da kam thoga kangna kangtri kangna ngau bane. Alu khaji ka khape adu duga tai di ga tilhau adagi garlic ginger tawraga to sin spring onions hape aina morok se khara hapane. More से तुम सापे यार अदुगा सिदाइना हवाई थोंबा लेरे खरा याम कंगन चाबा नुंगाइते ना अदुगा सिना टोमेटो चटनी ने टोमेटो दो अमा फुटबिदा केम तो चाउदबिदा फ्रेश ओइबा टोमेटो दो अदुदुगा सिगी चिली से सिसे आई कई हाबन होंदेबा कश्मीरी चिली नते शिमला चिली हाबा कनम से हाबने खंगदे सिगी चिली सिगा मोक सादबिने को सिसिने अदुगा ग्रीन चिली मयाम अमने अदुदुगा कोरिएंडर फदिकोम खजि खकने अदुदुगा तिलहौगा चनमगा सिंगा खरा तौरगा ग्राइंडर तखाइबने अदु सिजे पोर्क का चामिना याम हावेबको अदुदुगा इनि सिसु सेमपने अदो चाबा होरगे याम थेंगे सि मयाम से तौना बहनाबदा साक्से याम लामे चाबा होरगे अदो आइसे इनाउपा मनने presentation फजलु हाइमंदना ने इन सिसे अमवाना सेमिने अदो कैमरा एंगल गुंबा अदुगा स्माइना प्रेजेंटेशन गुंबा जाम हाइगंदे बको अदुदुगी माना ने सेमो हाइरंग बंदना ने इजा होइदा सेमगे दा फजना बाना ने सेमा अदो अहाम चाखोम से पोकिंग औसनबगी मफोन सिने अदुगा केनो सिने स्प्रिंग ऑनियन सिने पोक पीस अमगो लोथोके को pork piece ne tawraga hekta ahamba chakom se hawdori ban ma'am ahamba chakom ye chawdre chakom se ahamba chakom first bite Wow,这个有，哎我们的recipe video 就好不了呢，都拍不了。人同干的就好不同不的呢，还得number 上的了。靠这个头呀！哎，那我们听的，再来我们的 recipe， 好，把给你们讲多用。अदम चिन्नसु हाइरम के केनो तवे चाक थोंबो थाकपा हेबा मिदि दम रालायना थोंबा गमना अदुगा सि पोक से बेली की पार्ट नेबा साइड चुमने की पोक तो केजी दा रुपा चमरी पीबको अदुगा बेली पार्ट ना रुपा चमगा पीबा दो बेली की पार्ट लेगा चापने ngasi दो हावना चागे Salam semuanya ngomong dah apa yang mau Dua resipi jam lain me ok se hana kam thuê tano ko Odo ai de kam thu ai kam thu matum ke no ha pe ba long khaji ka black pepper ka ha pe ba hai samanam nam dana ba na duga thum ga tawra kam thuê tano ko adum mulam dai bo kam me odu duga lau thuê mahi do dum sina roi tang choli sani mi na mahi budi ha pe ani ko di mahi do अदुगा आइना तौरिसे खांगदा तिलौगा चनमगा ngawre chanam single yam de khara kal tor ngawre aduduga alu hapsale
ꯑꯗꯨꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯣꯔꯛ ꯍꯥꯞꯄꯦ ꯈꯔ ꯇꯤꯜꯍꯧꯒ ꯆꯅꯝꯒꯗꯣ ꯈꯔ ꯃꯨꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯄꯣꯔꯛꯇꯣ ꯍꯥꯞꯄꯦ ꯑꯗꯨꯗꯣ ꯑꯣꯠꯂꯦ ꯃꯩ ꯂꯩꯊꯔꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯈꯠꯇꯦ ꯃꯔꯝꯗꯤ ꯃꯩ ꯂꯩꯈꯠꯂꯗꯤ ꯅꯞꯁꯜꯂꯛꯑꯦꯕ ꯔꯦꯁꯤꯄꯤ ꯍꯥꯏꯔꯛꯄ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯔꯛꯇ ꯍꯥꯞꯄ ꯃꯩ ꯂꯩꯊꯔ ꯉꯧꯔꯦꯗꯅꯀꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯁ꯭ꯂꯥꯏꯁ ꯈꯔ ꯌꯥꯝ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯁꯪ ꯄꯥꯔꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯧꯔꯦ ꯊꯨꯝ ꯈꯔꯁꯨ ꯍꯥꯞꯄꯦ ꯊꯨꯝꯗꯣ ꯉꯁꯥꯏ ꯐꯨꯠꯄꯁꯨ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯤꯔꯅꯨꯀꯣ ꯑꯗꯨꯁꯨ ꯆꯥꯡ ꯌꯥꯝ ꯈꯔ ꯍꯥꯞꯄꯤꯗꯅ ꯑꯗꯨꯒ ꯀꯣꯟꯅ ꯈꯔ ꯂꯩꯔꯀꯥꯟꯗ ꯊꯥꯎ ꯈꯤꯇꯪ ꯊꯣꯛꯄ ꯍꯧꯔꯝꯈꯤꯕꯀꯣ ꯑꯩꯒꯤꯁꯤꯗꯤ ꯊꯥꯎ ꯌꯥꯝ ꯊꯣꯛꯇꯦ ꯌꯥꯝ ꯐꯕꯅ ꯂꯦꯛꯊꯣꯛꯑꯦ ꯑꯗꯣ ꯊꯥꯎ ꯊꯣꯛꯄ ꯍꯧꯔꯀꯥꯟꯗ ꯃꯆꯨꯒ ꯃꯣꯔꯣꯛ ꯃꯆꯨ ꯍꯥꯞꯄꯣ ꯃꯣꯔꯣꯛ ꯃꯆꯨ ꯃꯌꯥꯝ ꯍꯥꯞꯇꯕ ꯃꯆꯨꯗꯤ ꯈꯖꯤꯛꯈꯛ ꯃꯣꯔꯣꯛ ꯃꯆꯨꯅ ꯕꯣꯔꯥ ꯑꯃ ꯍꯥꯞꯀꯗꯕꯀꯣ ꯑꯗꯨꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯎ ꯃꯣꯔꯣꯛ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄꯗꯣ ꯉꯧꯔꯣ ꯁꯨꯃꯥꯏꯅ ꯇꯥꯗ꯭ꯔꯤꯕ ꯉꯧ ꯀꯥꯎꯋꯦ ꯁꯣꯁ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯁꯤ ꯁꯣꯁ ꯄꯣꯔꯛ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯕ ꯁꯤꯒꯤ ꯁꯣꯁꯁꯤꯒ ꯄꯣꯔꯛꯁꯤꯒ ꯃꯦꯛꯁꯤꯀꯟꯒꯤ ꯁꯣꯁ ꯁꯥꯜꯁꯥ ꯀꯥꯏꯅ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯂꯦꯛꯊꯣꯛꯄꯁꯦ ꯃꯥꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯔꯣꯛ ꯁꯥꯕ ꯁꯣꯁꯁꯤꯅ ꯕꯦꯂꯦꯟꯁ ꯇꯧꯍꯟꯕꯗꯣ ꯇꯧꯋꯦꯕ ꯃꯍꯤ ꯑꯣ ꯇꯥꯔꯤꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯇꯣꯃꯦꯇꯣꯗꯩ ꯊꯣꯛꯂꯛꯄ ꯃꯍꯤꯅꯤ ꯍꯋꯥꯏꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯀꯥꯎꯋꯦ ꯑꯣ ꯁꯤꯁꯤꯅ ꯑꯩꯅ ꯑꯦꯐ꯭ꯔꯥꯏꯗ ꯏꯃꯥꯟꯅꯕꯤꯅ ꯀ꯭रिꯁꯄꯤ ꯑꯣꯏꯕ ꯆꯥꯅꯤꯡꯉꯦꯅꯅꯦ ꯀ꯭रिꯁꯄꯤ ꯑꯣꯏꯕ ꯁꯦꯝꯕꯅꯦꯕ ꯆꯥꯃꯁ ꯄꯨꯔꯛꯎꯗ꯭ꯔꯥ ꯁꯤꯁꯨ ꯌꯥꯝ ꯂꯥꯏ ꯑꯦꯌꯔꯐ꯭ꯔꯥꯏ ꯅꯠꯇ꯭ꯔꯒꯁꯨ ꯊꯥꯎꯗ ꯇꯥꯎꯔꯁꯨ ꯌꯥꯏꯕ ꯉꯁꯥꯏ ꯐꯨꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯐꯨꯠꯂꯒ ꯇꯤꯜꯍꯧꯒ ꯁꯤꯡꯒ ꯊꯨꯝꯒ ꯇꯧꯔꯒ ꯉꯥꯛꯇꯪ ꯊꯝꯃꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯐꯨꯠꯄ ꯐꯨꯠꯄ ꯑꯦꯌꯔꯐ꯭ꯔꯥꯏ ꯇꯧꯕ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯣꯛ ꯅꯪꯅ ꯍꯥꯎꯕꯁꯦ ꯀꯣꯔꯤꯌꯥꯒꯤ ꯈꯨꯠꯁꯥ ꯉꯥꯛꯇꯪ ꯁꯥꯗꯣꯛꯀꯦ ꯃꯣꯏꯒꯤꯅ ꯀ꯭रिꯁꯄꯤꯕꯨꯗꯤ ꯅꯠꯇꯦꯀꯣ ꯕꯥꯔꯕꯤꯀ꯭ꯌꯨꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯪꯅꯤꯡꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯥ ꯐꯅꯌꯥꯝ ꯆꯥꯎꯔꯁꯨ ꯉꯥꯅꯨꯅ ꯍꯥꯎꯗꯅ ꯐꯅꯌꯥꯝ ꯍꯥꯎꯔꯁꯨ ꯑꯣꯛ ꯆꯥꯔꯛꯄ ꯀꯥꯟꯁꯤꯗ ꯑꯣꯛꯁꯤꯃꯨꯛ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦ ꯑꯩꯁꯦ ꯀꯥꯇꯤꯅ ꯆꯠꯍꯧꯒꯗꯕꯅꯦ ꯑꯩ ꯆꯠꯍꯧꯗ꯭ꯔꯦꯕ ꯁꯣꯁꯀꯤ ꯆꯥꯃꯁꯁꯦ ꯑꯩꯅꯅꯦ ꯌꯦꯠꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂꯦ ꯃꯌꯥꯝ ꯍꯩꯅꯗꯕ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯌꯥꯎꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ
ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯈꯨꯠ ꯁꯪꯗ꯭ꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯏꯜꯂꯛꯀꯦ ꯈꯔ 그럼 라면이 따라. Den jag har. 스킨기 크렘 나오바. 누가 캡슐기 짜간다. 자우 떠오르고 누가 마살스냐 소스냐 레터스냐 mamma mia så här då på gång. Så jag tycker nog det var kangla. Och du kangla då så ko ha om dem. Lady. Men kan men habi mot kang då så ro ha på ra. Ai mina hina ro kan så ha på då wan. Och då är det kang då kan pang sig. 님도 거 많아. 시 강부디 아마 실버기 강도 이되나 거. ꯌꯨꯝꯒꯤꯗ ꯑꯃ ꯌꯣꯠꯀꯤ ꯑꯍꯥꯎꯕꯤ ꯈꯥꯡꯗꯨꯅꯦ ꯑꯗꯣ ꯌꯣꯠꯀꯤ ꯑꯍꯥꯎꯕꯤ ꯈꯥꯡꯗꯤ ꯂꯦꯛꯄ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯤꯟꯖꯥꯡ ꯊꯤꯗꯣꯛꯑꯒ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯗꯧꯕ ꯑꯩ ꯇꯣꯠꯇꯅꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯦꯛꯇꯅꯦ ꯇꯣꯠꯇꯣꯏ ꯇꯧꯋꯦꯕ 어디 사람도 있어 쌀 그러면 사자 yen 통보다 옥 통보다 하빠 그만 하빠 저는 마음이 라이트해 mà ông có sợ cháu không
ꯐꯖꯅ ꯆꯥꯈ꯭ꯔꯦꯅꯦ ꯑꯩꯁꯦ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯁꯥꯒꯟꯕ ꯃꯤ ꯑꯣꯏꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯥꯔ ꯂꯩꯕꯩ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯗꯣ ꯑꯩ ꯑꯃꯨꯛ ꯈꯜꯂꯤ ꯍꯥꯏꯕ ꯃꯤ ꯌꯦꯡꯕꯗ ꯕꯣꯔꯤꯡ ꯆꯨꯔꯝꯃꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯁ꯭ꯄꯤꯠ ꯈꯔ ꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯗꯨꯅꯦ ꯃꯤ ꯈꯔꯅ ꯌꯥꯝ ꯊꯨꯅ ꯆꯥꯃꯟꯈ꯭ꯔꯦꯅ ꯀꯃꯦꯟ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩ ꯁ꯭ꯄꯤꯠꯇꯣ ꯈꯖꯤꯛꯈꯛ ꯊꯣꯛꯍꯟꯕꯅꯦ ꯃꯔꯝꯗꯤ ꯑꯩꯗꯣ ꯑꯗꯨꯝ ꯁꯥꯔ ꯂꯩꯕꯗ ꯃꯤꯅ ꯌꯦꯡꯕꯗ ꯇꯨꯝꯅꯤꯡꯒꯅꯤ ꯑꯩ ꯏꯁꯥꯕꯨ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩ ꯈꯔ ꯌꯥꯝ ꯆꯥꯔꯕꯅꯤꯅ ꯁꯤ ꯄꯣꯛꯁꯤꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯉꯁꯪ ꯉꯥꯡꯕꯗꯨꯒ ꯁꯦꯠꯂ ꯆꯥꯕ ꯍꯥꯎꯅ ꯍꯥꯎꯅ ꯈꯨꯕꯤꯒ ꯆꯤꯛꯈꯥꯏꯅꯅꯤ ꯆꯥꯛ ꯂꯩꯀꯣ ꯑꯩꯒꯤꯁꯨ ꯁ꯭ꯋꯥꯏꯗ ꯁꯤꯒꯤꯁꯤꯅ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯎꯗꯕꯅꯦ ꯁ꯭ꯋꯥꯏꯗ ꯇꯧꯋꯦ ꯑꯩꯅ ꯄ꯭ꯂꯦꯠꯇꯅꯦ ꯆꯥꯛ ꯑꯃꯐꯥꯎ ꯂꯩꯍꯧꯕꯁꯦ ꯄꯥꯝꯃꯨꯏꯕ ꯅꯨꯡꯉꯥꯏꯖꯗꯦꯕ ꯋꯥꯈꯜꯗ ꯄꯨꯂꯞ ꯍꯦꯛꯇ ꯁꯤꯠ ꯅꯥꯟꯒꯤ ꯆꯥꯅꯤꯡꯕꯗꯣ ꯇꯧꯋꯦꯕ 이싱 따르구나. 또 마sak 파스비. Nang ay yang sa ko. Kusaan tawag na siya. 우린 더 비락다비. 아니네. 그래서 빠져 짜방한 뭐라? masama 빠져 그 동사. Mềm xong quá. 희소시도 우물 아빠 하고 그래. 어때봐? 하고서. 할부가 오면 6,000 subscriber ora. 남하러 양 톤톤에 행가래. 아좀 스마이나 톤에 행가다가 mayam yobo 이랬잖아. 10K 여도 10K 여보다 아쩌우바. 그이 너무 스페셜 이런 자르기가. 시부리 맛을 삼나분이 자비를.
ꯌꯥꯝꯅ ꯇꯥꯡꯉꯤ ꯆꯦꯡꯗꯤ ꯑꯇꯩ ꯀꯩꯁꯨ ꯇꯥꯡꯉꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯦꯡꯁꯦ ꯇꯁꯦꯡꯅ ꯑꯩ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯆꯥꯛꯁꯦ hui khongal에 씩 아니 너 탱이나 탱면 hui khongai 아거기 그냥 저거 hui khongai 막 반. 다모이가 빼나 머리 자도 볼까요? 머리 자도 볼까요? 근데 뭔가 시기리 다모이 빼나 가리 야우도서 아니 비디오 에디트 ꯇꯧꯖꯕꯗ ꯎꯖꯩ ꯏꯁꯥꯅ ꯑꯩ ꯏꯁꯤꯡ ꯊꯛꯄꯗ ꯁꯨꯒꯠꯂ ꯊꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯄ ꯀꯥꯟꯗ ꯏꯁꯥ ꯏꯊꯟꯇ ꯌꯥꯝ ꯀꯟꯁꯤꯌꯁ ꯑꯣꯏꯖꯩꯕ ꯁꯨꯒꯠꯂꯝꯃꯗ꯭ꯔꯥꯅ ꯊꯃꯣꯏ ꯄꯦꯟꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯄꯥꯝꯕ ꯃꯤ ꯑꯇꯩ sorry ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯄꯥꯝꯕ ꯃꯤ ꯑꯇꯩ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯀꯩꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟ ꯃꯈꯥꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯪ ꯑꯃꯨꯛ ꯑꯍꯥꯎꯕ ꯑꯃꯨꯛ ꯊꯣꯡꯉ ꯆꯥꯔꯛꯀꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯆꯒꯦꯝꯄꯣꯝꯕꯁꯦ ꯍꯋꯥꯏ ꯆꯥꯛ ꯑꯀꯪꯕꯗꯤ ꯂꯩꯌꯦꯕꯀꯣ ꯑꯆꯣꯠꯄꯗꯣ ꯊꯥꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯥꯔꯛꯑꯒ ꯁ꯭ꯄꯤꯠ ꯄꯣꯁꯠꯅ ꯄꯟ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯌꯦꯡꯒꯦ ꯍꯋꯥꯏꯖꯥꯔ ꯑꯇꯦꯛꯄ ꯊꯥꯔꯛꯄ ꯌꯥꯔꯗꯤ ꯑꯇꯦꯛꯄꯒ ꯇꯧꯔꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯑꯀꯪꯕꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥꯅꯤꯡꯉꯦ ꯑꯁ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯅꯤꯡꯉꯤꯁꯦ ꯊꯔꯣꯏ ꯑꯁ ꯊꯔꯣꯏ ꯆꯥꯗꯕ ꯀꯨꯏꯔꯦ ꯊꯔꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯌꯨꯝꯗꯩ ꯊꯔꯣꯏ 2ꯔꯛ ꯍꯥꯞꯄꯛꯈ꯭ರೆ ꯄꯨꯝꯃꯒ ꯇꯣꯛꯑꯦ ꯑꯃꯗꯤꯅꯦ ꯄꯨꯝꯃꯁꯨ ꯄꯨꯝꯅ ꯈꯔ ꯈꯟꯗꯣꯛꯑꯒ ꯊꯣꯡꯁꯦꯅ ꯊꯣꯡꯉꯦ ꯑꯗꯨꯒꯅꯦ ꯄꯨꯝꯅꯝ ꯅꯝꯗꯅ ꯆꯥ ꯌꯥꯗꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯁꯦ ꯉꯥꯡꯉꯗꯤ ꯂꯦꯞꯄ ꯅꯥꯏꯔꯔꯣꯏ ꯑꯩꯒꯤ ꯍꯧꯅꯕꯤꯅꯦ ꯉꯥꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯉꯥꯡꯗꯕ ꯑꯇꯩ ꯚꯤꯗꯤꯑꯣ ꯉꯥꯡꯗꯕꯈꯩꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯔꯝꯅꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯒꯩ ꯑꯗꯨꯝ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯂꯥ ꯆꯥꯔ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯡꯉꯒ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯕ ꯂꯦꯞꯄ ꯌꯥꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯇꯧꯕ ꯁꯦꯌꯔ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯔꯝꯒꯅꯣ ꯑꯗꯨꯒ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯠ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ 6K ꯌꯧꯔꯦ ꯌꯥꯝ ꯊꯨꯅ 10K ꯌꯧꯍꯜꯂꯁꯦ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯅ ꯑꯗꯨꯒ 10Kꯒꯤ ꯑꯍꯥꯎꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯆꯥꯔꯒ ꯀꯩꯀꯩ ꯆꯥꯔꯛꯑꯣꯒꯦ 10Kꯗ ꯀꯩꯀꯩ ꯆꯥꯔꯛꯑꯣꯒꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ